Congress ki mihut oina karakliba MP sing asiga suda leiriba Myanmaris Kuki singga punna Manipur bumase tana thugainaba hotnabani haina CAFNPD Minister la sangthem Susindro na phongdokre wafam asing asi khuraida leiba mahaki yumda pangthokpa paugi mifam amada phongdokhibani mahana makha taraduna MP gi election matamda Congress ki manifesto asi Manipur thugainaba semba manifesto ni haikiba du chumle ITLF na thadrok pachero lamagi aroiba paragraph ta manifesto da yaukiba wahi sing adu thabakta onthokpagi matam oire haina yauriba sina chumle haina takpani hairaduna Manipur da thokliba lana sidi Congress party na sanaba lilani haiki hojik miyamna Prime Minister na wangang di hairiba si PM na wangang laga thokliba irang asi loisingani hairabadi miyoi khudimak wangang la si haiki BJP lengak na hojik miyam gi damak tawba yaba thabak adumak tawkhigani miyam na pamliba NRC chatna hannaba hona kanna honari loina na su asi Manipur government ki oina di extend tawkhidre lauthokre adumak po center na lauthokpa lauthokta ba haiba dudi center ki process ta kari leibanu haiba dudi khangde haina phongdorli Manipur su madu dol duna Kuki ga amasung Kuki haiga Kuki loin monate Kuki gi adu Manipur thugaini na haiba kangu du dai ga saminari ba dol Congress es deisa akhoi lecture ba praja chamjarba praja singche makoina aranba propaganda mayam torokanda aranba sige news ke sugumba haiba tare publicity social publicity gi khudong chaba singche loga masigi kano singsi torokanda false propaganda sing torokanda nasidi praja sing moida vote pigi ba aduga nasina Manipur thugaina na bugi chap chaba du ba ngarang gi ITLF ki memorandum da yaure aduna masi kari dogduri ge haiba se masi miyam promona khoi khanmina ba matam lai aduna Congress na tawgoda ba thabak sing tawroida ba thabak sing mayam mamang da haiba ngame makhoi masin dagi Congress ni matam da mi hat ki de na akhoi da record leine 2000 ka yadene ka moi matam da pai ge adugi matam da hat ki mi masin ka no Madugi da mata akhoi government is a prosecution sanction pira po matamda madu mayam no no aite ne kai gi no ba akhoi jati je sum hadla laga sum muthal laga loisan je habra Kuki gi matamda su to gi se kai gi no hoji honorable akhoi ye MP anina hoji masi pa khum pi ba da ka le ba contact to ba da na akhoi phone phang de paum to phone no phang de executive engineer gi akhoi chief engineer kuthang da executive engineer gi kuthang da akhoi na akhoi da pau pi budi lay adu akhoi da pau paunu dem threi adu masi pune makse atei nanate su da sign toriba Congress ka su da sign tonagi ba hogdoropa da sign tonari ba Myanmar nationalist sing do adu gi kangu da na threaten to da akhoi pau paunu dem